Bye-bye. 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 Hey, what's up guys? Welcome to my Another video. channel Cebu. Subscribe to Bob. Let's make the bond one drum!
ꯊꯥꯖꯔꯦ ꯊꯦꯡꯛ ꯌꯨ एवरीवन ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯏꯕ ꯁꯤꯡꯒꯔ ꯑꯅꯤꯁꯤꯅ ꯄꯥꯔꯊ ꯑꯃꯗꯤ ꯔꯤꯁꯤꯀꯦꯁ ꯑꯗꯨꯒ ꯃꯣꯏꯕꯥꯅꯤꯅ ꯀꯣꯚꯔ ꯁꯣꯡ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯖꯕꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯣꯄꯤꯔꯥꯏꯠ ꯄꯤꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯒꯨꯋꯥꯍꯥꯇꯤ ꯑꯁꯥꯝꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯍꯣꯏ ꯊꯧ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯕꯤꯅꯕꯗꯃꯛꯇ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ